Pausadi jumpam uiba maru uiba pau khar update tawjare. Dalifati bom pokhai amba sogle polis na pokhayan bani hani irang haurakre. Imphal East District ki Porompat Police Station ki manung chanba Khorai Telivati mandir marakta ngasi nubidang pung nipan magharum taba matamda. IED orang bani singna bom amba pokhai ambiyo ama sokpada ki laiga nagre. Bom ado polis na pokhayan oigani hana Telivati da kundari Delhi sing irang haurakre bom pokhai atu da soklaba miyo atu ki mameng. Subam Prasad Sahikun Gatariat Apokpa Nadakisor Kawe. Khorai Telivati dagini mahakudakta Zenims hostan da pakatuna laikanake. IED orang bani sing bom atu pokhai khamduna thamba yawatha gari yauna altokar amasu akai atoi thoke. Thaudok thokpa manakta laiba yum singi thong thonawna singba singsu bom gi chafuna akai atoi ki amarom yahonke. Thaudok asi thokraba tungda wangkhai Assembly Constituency ki MLA Thangjam Aran Kumar. Ex-MLA Yungkham Iravot amadi okram ihanarisu mafam adu da laktuna aso akapan jawri pasing adu yang sinke. Loina na Manipur Police ki ADGP Law and Order Clay Khongsai yauna police ki makok thongpa officer kaya asu laktuna yang sinke. Amromda bom pakai ki mafam adu da forensic science ki kangbu amasu laktuna komna thisinke. Bom adu haujik pawagi oina kanana kari maram kita mapokai lambano haipa khang bangamdre. Hiramasi ki matang da police na case amalakotuna thizin ba haukre. Assembly Constituency asigi MLA amadi ex-MLA sina mafam asida laktuna yang silingai cheraga sida. Telivadida kundariba kunjasing auruktana police ki mayukta pendabi kholau ke amrom lauke. Telivadida vokhari bom asiga Manipur ki atai mafam da vokhari bom singa manana yang bayaroi. Bom ase police ki khujin thorang dagi pokhayan bu oigani habana chingba wafung ka sumyam aduna phongtok nage. Irang adu balaksina na bahona bada Imphal East District Police ki ahin ba forcing thomjen ke. Telivadi ki miyam aduga police person singi marakta ngahek chawno kana pathoke. Adu bahena fam da pathodok sing dithoke dre. Ngasi numidang atheng ba phawda yamla ba police ki tim singa do Telivadi area da laituna makhatana irang thoroktana ba bikum naum singna senake. Makhatarakwa atopa pau amada Forest Department na kohmana fabal lona yabra kohmana futhok pasin thobada royalty bed amasung GST loba yabra. Forest loisang na faraga jonthok lamlaba kwa mana folang taraga taru mafuda pitho kinawa haikona direction pigre. Ngasi dagi na sahi ani ahum longi mamangda kumzali sing ani taraga mafan da Manipur government ke Forest Department ke official singna. Manipur ki mapan dagi pusilakba mitha mana amasung pana mana na singba kwa mana sing pusilakba da. Athing batami royalty jauna vet amasung GST impose tokduna lawi haibagi thautok sing. Thorakpadagi High Court of Manipur da tongan ba writ petition sing writ appeal sing phal tawnar ka pamatong tha asigi marida West Bengal dagi lerak laga Guwahati amasung Dimapur Fauraga National Highway da DI data amada haplaga puraki ba kwa mana folang taraga taro. Forest loisangi official sing na fazin ki bagi mayukta High Court of Manipur da civil writ petition ama phal tawrukduna. Silence tawrukpadagi High Court na ngasi pikiba maraki obo order da kwa mana sing fazin ki ba atugi mayukta Kuamana mafuna numit adu magdada principal chief conservative of forest da pisin kiwa representation adu khanaraga chaul amadagi chonthan dana lokhotpam thokwa tabak lokana na bakhangan kre loina na kwa mana folang taraga taruk phajin khi haibagi mayukta High Court of Manipur file tawrakiba petition civil number 329 of 2022 na court da wakal ivana jamthangraba state sing dagi Manipur da kwa mana pana mana posilakpada forest department ki official sina royalty vet amasung GST lawriba asi illegal oiba thongni haibasini. Imphal da laiba lainga ki quarter singda charge jangkhai ena lo ki wangbada sajile sar sajinba ki matam sanglaba wathok haujiksu lainga na usina dana leire. Imphal ki tongan ba mafam singda leiriba lainga ki quarter singda lona yadaba mongda lanai mioi amadi organization sina charge jangkhai ki madakta sajilaga leire. Sahi kulongi mamangdi quarter charge sajili habiki wathok oidona lakrabasu lainga na usina dana leiramle. Order wak lambi da singba miyam ki mafum sing asida charge laisang moksna singba sing lining ka mari lena wa mafum sing chabe yaro and Supreme Court na komjali singari mapunda ruling pi ki palai krabani Supreme Court ki ruling adu ki matung ina leba ka sige state singi lekha na akan ba miyang changtan miyam ki oiba mafum sing asida lining ka mari lena wa mafum sing sengkot pe yaro haina akan ba mafum tham ki maduda thorak pa law and order gi oiba problem sing adu state lekha na mafum fa na laksan ga dabani Haribo order asi staging da mafung fana chanhan na ba chipse kadari singna yangsin kadabani anaso pan kibani Imphal area de leriba laga ki quarter sing asi complex manung de sajliba charging asi ki matang da
ordersing asibo fairiba PW digi awang bathaki official amaga pause asiga akhanana unabada mahakna hai Imphal area gi oina leiripa quarter complex haibadi Langol housing complex Gambeles Lamphel Major Khul DM College second MR Gate Babuvara Sanjenthong amadi tribal colony na chingba mafum sing asida punna church sangkhai gi mathakta lona yadaba mongda sajinduna leire Masi sahi khara gi mamangda department asigi mekete gi sarbi ama chathabada khangba ngamkhibane masigi tungda Anova church khara su sagatlam bagi otopal lei aduba haujumaki wena de karamba quarter complex church masing kyam yamna laibagi haibadu chapchana haiba ngamdre Development survey mafung fana chathabada yaukiba chekonda leiba tribal colony asigi wena di church mapal lona yada bomongda sajinduna leire haiba khangba ngamle Charging asi mafam adugi akubada leiriba myamna quarter amaga taina bada leiba ahangba mafam singa da sajalam bane Hariba charging asi sana nabagi damakta langak natragana bari lenaba authority da official oina harakiba natragana ayaba laukiba amata leite Es Manau V Minister gi advisor oire Retired IPS officer Sarangthem Manau V tha asigi taradagi Manipur gi Minister and Biren gi advisor Adel Culture oire hiramasi gamari leader secretary to Minister and Jeffrey na thokpa cherul dahai remuneration chawtram hakna pharmacy pairagane Sarangthem Manau V thongju part 2 dagine Manipur Faudana Pogiba Sana Keji Taramanga Assam da Fare Manipur Faudana Myanmar Omdagi Purakba Sana Keji 15.93 Dimapur Guwahati Highway Dagi Directorate of Revenue Intelligence Tabagat Pangam Krehare Pawosina Makatan Hai Manipur Jauna Ogno Fuki State Singda Myanmar Omdagi Lona Sana Fuselakuna Arunba Lalu Itiki Tabak Jauna Satari Habagi Pawfam Gadagi DRI na Goal on the Highway Habamission Amagi Makada Sana Lalon Basing Asi Tiba Humbagi Tabak Jataduna Lakibane Asam ki mafam of the ging as if our Krabasana Singadu Chaurak Lupa Kro 3.38 gi Wagani Hire. Bawasigi Matungina DRI gi team as an Akanaba Pau Amafang Badagi, Maudagi Assam Tamna Lakpa, All Denker and Yamazon. Dragamada Tiv Humbagita Zatabata Asigitaragani Twigi, Angan Bayuta Sana Singadu, National Highway Asigitongan Tonganba. Mafam Dagi Pagapagam Kibani Ire. Gari driver sing Adu the Kupna Wang Pong Chataraba Matunda Sanafis Mafudara Tarawado. Gari Humadugi Arunba Chamber Kat Hapton Puramba Tena Kibane. Tawasa the Sienaba Mui Makakaloina the Gari Singo to Pagatuna case and Maresta Tokre. Panbajaba de Haukiba Sanba Sahi Sing and Kunmatoi, Konitui Asigimanunda, DRI Nalupa Kro, Samri Supna Mangarum Giwagadaba, Sana Kezi Sanpan Contragum de Pagat Kiba Lake Rabane. Masigamanunda Wangnopoke State Sing Kakta the Gilupa Kro, Samakasupna Adirungi, Sana Kezi Sani Supne Pan Jaure. IMC ki shop license renew tawbigani haiba aranba reception aduna phaisa khongalamba mafare numit khani ki mamang da IMC na konbada leiriba dukan singna lakliba mekun manga phawbagi manungda shop register tawnaba amadi shop register renew tawnaba IMC na bari linaba mafam sinda khangat khibagi khudong jaba lawduna ngasi thangal bazar da iba dukan khara dagi IMC ki shop license renew tawbigani haina aranba reception aduna dukandar ke hadagi phaisa khongalamba miyoya mafare IMC ki caretaker Mehur Nalusingba caretaker corporator Kiana Fagalaba Mio Eduki Mamik Sorokaibam Amarjit Jahikun Gamari Suraba Magasi Uripok Taurambam Lairak Taki Sorokaibam Erojit Kimasanapane Paisa Kongolambaki Maranda Rims Rotagi Fagalaba Sorakabam Amarjit Po Asabasi Sang Chinga Loinana Pami Singi Mamang the Poto Laduna caretaker Mehur Laisang Bam Location High Hokiban Bit Kanigi Mamang the IMC the Pang Tokiba Pogimipam Amada IMC na kon mafam singda makal khuding ki dukan family pasing na lagliba me kun mga phawbagi manungda dukan register tawna ba amadi hana register taw rabasing na su license renew tawna ba mari laina basingda avil taw ki ba ikan kanaduna kanagumba masagi da khanba miyoi kharana asigumba thawng ama sa tharambasi tasengna laibak thibani masigumba aran ba thawng asi prajagi seba toriba IMC bulana uhna na bhona ba thawng ne masigumba thawdogasi makata na tawbiganu praja miyam na lana uwa yaba masigumba thawng si sathabada Chedaram Fagatuna Ahan Gitandi Fangani. Ngasi Han Boyna Fagalava Sorokaibam Amarjechu, Mangondaki Fagalava Samson Sajin Bat Sang Singa Konana. Marilena Imfal Fiesta Kusenaragane. Makatana Hosik, I am seen a Konbama from Singda, Gari Farking Toriba, Yauna Tukan Family Basing Haktangana. Satana Yang Silagani, Yangsan Kongset Asidan Yamlana, official with Abamonda, Gari Parking Toramba, Yauna. Makal Kudingi Tukan Famlam Batangarabadi, and go about Sarak Piangani Amade. Ngasi Samson Sajin Birds a sang sing Sinaduna soap register renew Toramba Adoge.
चिंगनब लेरबदी IMC दा तरुंबगी चिंगनब लेरबदी IMC दा पाव पीबीयू आइना केयरटेकर मेयर आसिना मखा दाखे सस्पेंड तौखरे मसाद एलोट तौब गवर्नमेंट क्वार्टर अतोपदा सांदोकलब मगंबरी लेना फिजिकल एजुकेशन टीचर टी सुवल थबकदगी सस्पेंड तौखरे आइना यासगे डायरेक्टर की चरोल मना आइरे जेनिम्स दा 4 ग्रेड ओइवर पी थांगा गोइदे कौबा अमसो मंगोद एलोट तौब क्वार्टर अतोपदा सांदोकलब मगंबरी लेना थबकदगी सस्पेंड तौरे आइना जेनिम्स की डायरेक्टर ना ऑर्डर अमा थोखरे मोरे VIC दा वार्ड अटेंडेंट ओइवर SD हिरांगै चिरु अदु महाके क्वार्टर अदु अतोपदा सांदोकलब मगंबरी लेना थबकदगी सस्पेंड तौखरे आना हेल्थ डायरेक्टर ना ऑर्डर अमा थोखरे चार्ज बियु यादबदगी DO अनि की मरक तमुकनरे मणिपुर लगा की हॉर्टिकल्चर अमदी सोल कंजर्वेशन की अंडर सेक्रेटरी TS तिमोथी ना होकिबा मे मंगादा थोकिबा ऑर्डर अमगी मतुंगिना हेड ऑफिस दा डिप्यूटी डायरेक्टर ओइना ट्रांसफर तौखरबा डिस्ट्रिक्ट हॉर्टिकल्चर एंड सोल कंजर्वेशन थवाल की डिस्ट्रिक्ट ऑफिसर ओइरिबे ओग्राम विजयलक्ष्मी ने नौना डिस्ट्रिक्ट अस्ते ट्रांसफर तौरबा डिस्ट्रिक्ट ऑफिसर M नबचंद्रा दा फॉर्मल चार्ज बियु यादबदगी डिस्ट्रिक्ट असिदा DO अनि की मरकता मुगनबा थोगले हाना हॉर्टिकल्चर एंड सोल कंजर्वेशन की हेड ऑफिस दा डिप्यूटी डायरेक्टर इंचार्ज होने थौपुरंबा M नबचंद्रन हौकिबा जुम सकेसन बित DC थवाल दा जॉइनिंग रिपोर्ट तौरबा मतुंगदा फॉर्मल होइना हानागी DO का गरंग असि चार्ज लौननबा हाइनबदा हानागी DO ना मरोल अमत पेक्तबदगी लाखिदबने अमरोम दा M नबचंद्र असि डायरेक्टर हॉर्टिकल्चर एंड सोल कंजर्वेशन हनी चराना हौकिबा मे तरादा थोकिबो ऑर्डर अमना हेड ऑफिस दगी रिलीज तौरखरबने पनभजाई हौकिबा मे मरी दा डिस्ट्रिक्ट हॉर्टिकल्चर एंड सोल कंजर्वेशन की मखादा लैरिबा मोस्टम डेवलपमेंट यूनिट न सिंदुना चेंगुम थाबकी मतंग दा नुमित मंगानी चथगदबा ट्रेनिंग कम डेमोन्स्ट्रेशन प्रोग्राम अमना हौदोकपगी थौरम अमदा नुमित मंगानी चथगदबा ट्रेनिंग कम डेमोन्स्ट्रेशन प्रोग्राम अम हौदोकपगी थौरमदा प्रोग्राम की होस्ट ओइरिबा डिस्ट्रिक्ट ऑफिसर ना अयुपुंग तरादा हौगदबा प्रोग्राम अदु अयुपुंग तरागा मथोइदा लाकपगी वहौदा DC थपाना प्रोग्राम जाउखिदबदगी वाथोग अमसु लैखरबनि हाइरे पॉक्सो केस द मियोय अमा सही तरागी मियाद पीखरे इम्फालिस की मफम अमदगी नुपी मोचा अमद नतबली चथबा नुफा अमा कोर्ना सही तरा जेल द लैननबा मियाद पीखरे फर्स्ट ट्रैक स्पेशल कोर्ट नंबर 2 की जज CS ब्रजचंद्र ना ngasi piki order amana नुपी मोचा अमद नतबली चथबा नुपा दो Protection of Children from Sexual Offences Act 2012 Foxo की सेक्शन 6 की मखादा सही तरह जेल द लैननबा अमदी फाइन ओइना लुपा लिसिंग अहमसु ठीकदबने आइना खांगनखे लोइना ऑर्डर अदु द फोक्सो AK सेक्शन 33 क्लोज 8 अमदी फोक्सो रूल 2012 की रूल 9 क्लोज 2 क्लोज 4 क्लोज 5 की मखादा स्टेट लेगा की मकेदगी विक्टिम द लुफा लाख अनि की सनपमसु कंपेंसेशन ओइना पीकदबने हारिबा कंपेंसेशन की सनपम असी विक्टिम द लाइक लैसु तंबा अनालयंग अमदी माकी तोंगी दमक पीकदबने सनपम असी विक्टिम द जौनरबा डिस्ट्रिक्ट लीगल सर्विसेज अथॉरिटी इम्फालिस द होनगदबने हाइरे एकोइस की काउंसिल की मैकेदगी एकोइस असी जुम्पालब अमदी मचा लैरबा मियोइनी मागना सिगुम थबक असिसु ममांगद सथगिबा लैट्रि अमदे मागी मुंगद सोलब अहल अनि जौन मचा सिंगसु थागले मरमदुना कोर्ट फिबम सिंग असी यंगबिरग चेराक पिबिनब हाइजरके अमरोमद स्पेशल PP की मैकेदगी असिगुम थौदोक सिंग थोपगी सा वांखलकली मरमदुना मियो एसि मथिक चाबा चेराक पिबियु आइना कोर्ट थमलके माइकेनी मगे वफम सिंग तारब तोंग द कोर्ट मियो एसि द सही तरा जेल द लैननबा मदे फाइन ओइना लुपा लिसिंग अहम की सेनफम पिननबा खंगनखिबने मखातरक अतोप पाव अमदा नीट VG 2022 की एग्जाम पोस्टपोन तौननबा थारकिबा पिटिशन सुप्रीम कोर्ट ना याकिद्रे नीट VG ग्रेजुएट एग्जाम जाइथोकनबा थारकिबा पिटिशन का मरी लेना सुप्रीम कोर्ट की मैकेदगी ngasi dismiss तौरदुना एग्जाम असी पांगथोकनबा मे कुनमथोइदा शेड्यूल तौरिबसी करिगुंबा जाइथोकपा तारबदी हॉस्पिटल सिंग द डॉक्टर वाटपागे तंगदादबा फिबम अमा मयुकनगनी आना खंगनखरे सुप्रीम कोर्ट की जस्टिस DY चंद्रचूड अमसुंग जस्टिस सूर्यकांत अनि की बेंचना एग्जामिनेशन असी की दमकता लेबा कसिगे डॉक्टर लाख अनि हेनबना सरुक यागदबा एग्जाम असी मखाताना जाइथोकलुबा तारबदे यामना चुमदबा थौंग अमा हाइबदु ओइगनी मरमदुना एग्जाम जाइथोकनबा थारकिबा पिटिशन सिंग डिसमिस तौरे हाइगे पिटिशन सिंग अदुदा एग्जाम अदु जाइथोकपना प्री जुडिस ओइबा मौंग अमदा थोगलोइ आना पालकिबा वरोल सिंग अदुगा मरी लेदना कोर्ट की मैकेदगी हाइकिबदा मसिना एग्जाम असी की दमकता रेस्टार्ट तौरकिबा माइरोइ सिंगदा निंगबा कहलगनी एग्जाम जाइथोकपा असिना पेशेंट केयर अमसुंग डॉक्टर केयर द अकाइबा थोनगदबना पिटिशन असी इंटरटेन तौदे अनसु कोर्ट की मैकेदगी खंगनके एग्जाम असी जाइथोकनबा थारकिबा पिटिशन सिंग अदुगी मयुक्ता सेंटर की मैकेदगी फोंदोकिबदा एग्जाम असी मे कुनगा मथोइदा पांगथोकनबा लेपकिबने पब्लिक इंटरेस्ट अमसुंग मेडिकल एजुकेशन की इंटरेस्ट एग्जाम असी जाइथोकपा चुमलोय हाइगे एडिशनल सोलिसिटर जनरल
Aishwarya Bhatina Santran government ki mahut chiladuna hai ki bada exam asi thin thabana patient care da chauna akai ba thogan bada natana residence doctor sing dasu kudong cha da bamai unhan kani hai ki Panbajabadi Indian Medical Association chauna medical students ke ana me kun ga bathoi da pang thu kadaba NEET PG exam 2022 asi pandemic asina saiting phangki ba kaya amasong atobe exam amaga konai tawfana matam khara jaithopiu haina Supreme Court da petition fan tawrakibani Fin lising amaga sadruk chawwa steroid ama prithibi tamna pai chalakle Space scientist singi makedagi asoba steroid ama prithibi tamna pai chalakle aire American Space Agency NASA ki makedagi space rogue steroid 388945 2008TZ3 asi me taraga taruke epung ani midan ifu kani panda malemda naksilakani NASA ki report asina makata na haribana steroid asi fin lising amaga sadruk sumna nifan page Steroid ifel tawar ki hena chawi karigumba says rogasina prithibi da thomjin batarabadi paksana amanga ta thokani adama space scientist in the calculation tawpagi matungina steroid asi prithibi jawgada ba mai million 1.7 atwai ki hena naksilakloi space rog asi routine oina sahi ani khudingi prithibi tamna naksilagi aina space scientist in the phongtokle komjali sing ani kunmari ki me tha dasu asoba steroid ama prithibi tamna naksilagani adaba prithibi jawrokata ba million 6.9 dagi hena naksilakloi scientist ngi meke dagi asoba space rock khara de prithibi asida mahan takhan bagi thawdo ke mamang da thokiba laire maramasina nasa jawna space agency kyana asigamba asoba steroid ching asida gi prithibi asi ngak thokna ba thawrang kaya pai kale thawrang asi gi saruk ama oina nasa handak tha double storage redirection test DRT mission launch tawkre masida prithibi tamna paisilakpa steroid ching kinetic MP ki khudang da steroid ching aduga thengai handuna prithibi da jaruk tanabani hairi Karnataka ki PSI recruitment scandal ga bhari laina deputy SB fare Criminal Investigation Department CID na hojik prop toriba Karnataka ki police sub inspector PSI recruitment scandal ga bhari laina deputy superintendent of police ama fare hairi Irai namita CID ki source na phongtor pada deputy SB Santakumar Faba loina police department ki recruitment Division the Faba Mimasingasi Mangasure Deputy SB Santa Kumana Piban Promotion the Yimpam Work Department Asin Housing ADGP ranking officer Singamari Lenaba invoicing Launaba Honari and source in the Fondoke Masina scandal Adudas Generiva top officer sing bureaucrats sing Amasung politicians sing Maramda and investigation Chatabajana Bagilambi Falagani and sourcing as in a Fondoke Watoga the Thora Kiva Matung the candidate sing Amsung middleman sing Pagat Kibakaloina recruitment division Lokiba Todang Adubo Kangla Kibani Recruitment division Lokiba Todang Adusu Kangla Kibani government ADGP recruitment Amrit Pol Amasung Deputy SB Santa Kumar transfer Tokre Equus officer Mari Asna scandal Adu the deputy SB Lokiba Todang Pongtorake She had in housing Maki Makta Kari evidence like Bagi have to Kangtokana Bahonare Tisin Humjan Bada Santa Kumada Sahi Tarakom Dorom Chukna recruitment division get Tabak Tominaki Ibase Kanglaki senior officers sing support Kaloitana Magna division as you control Toki Habasicho Tisin Badu the Kanglaki Santa Kumada Siri Maran sing Manuk the Magna middleman sing Kutanga SI from Sing Pamba candidate sing contact Toki Ibe Aure Mana candidate sing Atu the Gilpa Lakia Funky Amazon San Pam Sekado Top officers sing Yanaki Aina sourcing that Pongdoki Makatana sourcing Adunai candidate sing the OMR answer set sing Samson Sajin Badam Hang Haking and Matin Pang Yamazo candidate Gam Hang Matin Pang to the Tabak Pangi she had in a waffle Punamak Tizilibani Delhi the Maisak with the Miyukunga Daruk Lake Hidre West Delhi the Lady Verb Munka Metro Station Manakta Matul Hongi building Amamina Salak Padake Miyukunga Daruk Lake Hidre Luina the Miyukia Amaso Aso upon Ankre Haide Pawasan High Munka Metro Station Manakta Saki Pamay Atubakan Nabawanabada Fire tender Kungamari of Tajin Honake Mayadu Sakli Habagi Pau Fire Department da Notengi Pung Maripin Furum Tarapada Kanke Fire Department Gimatungina May Sakli Bamafum Adu Muykunge Asibak Sang Tenare Kara Amada Tangnaba buildings in the song Topada So Pataki host under Pukatuna like Andare Daily Police Matungin High building Marunda Mutara Rom Laktopa Namtana Lady Lloyd and May Sakva Adu the Mutara Romena Asopon Yauke Masiki Manung the P Amaina Kahana Sakpa Yauke Lloyd and Market Chapchapa Masak Kambangamdre Here Masik Matang that is in Bahukre Sri Lanka ki imung kaya do nung mada changba LPG ki mabal hanggat ba amadi electric fang dabagi awaba kaya may unari. Hausi Sri Lanka itat da sel thong ki chawna awaba may unari tanja asida
India tudigi team amada Sri Lanka da leiba imung manung amada sangtuna makhoina nongmagi thengnariba awa ana amadi potchei tangkhalapegi akiba sing maramta thijin bagi khongsada basang sinkre. Tim maduna ithat laibak asigi imung manung ama weriba Udaya Sushanta sahi kuntraga mafan amasung Dalini Wasna sahi kuntraga homdoiga thengnana unaba amada miyoi ani asina laibak asigi laigakna laibak asigi imung chinda dongmagi hoiba pung ahum makai khaktang electric bibagi thabak chatari hauji ki oina LPG ki mamal wat pada wangkat pada natana LPG ki mamal wangkat pada natana electric ka miyamna defend tawtuna leiribani electric ta miyamna defend tawtuna leiribani asigumba makal ki electric chap chana fangandaba asina laibak asigi imung kaya chana daba chinjak sing sem saba fangdaba ki awaba kaya chawna mayoknari Dalini Kobi Government School ki oza amana sunamit khuding ki oina laibak asigi imung kaya chana thakna bagi batangda thong thakpagi awaba kaya mayokna dan leiriba hai mayokna dan leiri haiba wafam thamlake Dalini makal dana fangdorok pada mahaki school asi kilometer taraga mathoi dage taraga ni thoi fabagi manung da leibani maramatu na mahang na mahaki masa sing da mak chana da sinjak sem chana da hona pada ahingi pung dagi mari fabagi manung da sem sa da ya da bane laiba ka sida thau fang da ki awaba leibana driver kana amata na sulam lap na makhoi ba poling de maramatu na Sri Lanka ki paisa da lupa lising amaga samanga na mit kuding ki tingtuna taxi wai pa mathau tare sen pamasim haki thagi talak ko yengna pada ka henu wang pada mahaki thagi talak phang pada paisa lem bagam tre haiba wafam su phang torake Odia ko vi management the postgraduate lawyer bam hioi amana haujek ma construction company amada thabak tawre January tha dagi ithat asida sel tong gi phibam chawna awaba mai unarakpa asida mahake construction ki polam sing pirak tabna maram oiraduna haujek ma tourism industry ki farm amada tangai fadana thabak tawre haiba wafam phang torake Sengko jagat pagi polam sing mamal ka hena wang ki bana mahana construction tawre jom sing adu gi sen pham wang khalak pana kanana su sengko jagat pagi thabak pamna dre marmaduna sel mangna mahak thabak tawba ngamdabadagi tourism industry se changlapani hana Udiana fangdorake Dalini Kobi School oza atuna makhatana fangdorpada mahaki sahi ani dangari ba macharufi atugi sinjak sing sem chana ba electric power lak pangai ki adu matam chana ngai ba matungda electric lak tabadagi pikli ba masaki sinjak sing sem bangam daba kya yauki aiba owa fong kya nungai tana fangdorake mai jawduna chak thong ba yadaba LPG su phangpada wabadana tana sung phang phangdaba so yawgram haki masaki damakta cha thongduna pijaba ngamdre sak thongduna pijaba ngamdre aduna dalini na makhatana fangdorake Puri Temple ki matang da Odisha da BJP ga BJD ga mukhaina kre Sri Jagannath Temple manakta Puri Heritage Corridor Project ki makhada suri phataba do hek jari ma bakai thuna lotion kadabani aina Odisha BJP ki MLA Jayanta Sarangin haikre amasung wadhogasi politicize tawdana ba party sing da apel tawkre sahi nifan churaba laisang atugi athing ba thamleba mafam atugi manungda Odisha gi BJD government ain ga wangboda project adu paikat pani aina maran siraduna Construction ki thabak adu lep kadabani hane BJP National Spokesperson Sabit Fatrana demand tawkhiba ki met khani ki tungda Mr Sarangi bi wafam adu phongdol khibani sathari ba thabak adu na taragani thoi suba chahi cha gi laisang adu da akai ba thogan gani amaso state government ki project adu madik chabo authorities dagi aba yaudna pangthokpani aida Archaeological Survey of India ASI na me mafanda Odisha High Court kangan ke makatarakwa atop Manipur ki pauda Imphal Dimapur lambida GPS hafa highway petrol gari sing thamkre highway de lutta wagyaw na pamda pa thawdok wathok sing soidana thingba ngamlagani DGP Imphal Dimapur lambida lutta wa yaw na pamda pa thawdok wathok sing thokpa hantan duna lambi asida chaliba gari sing amasong miyambo maring tamna chanhana bagi pandamda police gi GPS hafa gari nifan highway petrol team oina thamkre GPS hafa highway petrol team adu ngasi Manipur police ki DGP P Dongel na Senapati police station mamang dagi lam thake GPS hafa highway petrol gari nifan adogi manungda mangadi Kangpokpi district tagini Senapati district ki maudagi Kangpokpi district ki Gampi 5 fawada highway petrol gari singasi laigani gari amaga kilometer taradagi na tarakani thoi fawa konsin gani lambi asi khudong thiba nangba amasung khudaki police ki mateng pambasingna emergency helpline number 112 da dal tawduna natragana 8798198810 Senapati amasung 936215332 Kangpokpi da pau faruk tuna hariba petrol gari sing asi mateng phangba ngamgani hari makatarakwa hojik hagi mamangda social media da bharil orakhiba ngasidagi na nokmanini gi mamangda nopi amamangkre aina tawrakhiba report amagi makataba pauda nopi masana mangwa leite nofa amada masana jana chenbani habagi video clip ama thadorakhiba yengminase aigi ming inakumi kawi
ngasi nong nini mamangda ai mangkhare haina thengnajai adubu ai mangkhiba natte ai isana yana MD Azmal ga chenbani ai yamna nungaina lei ipam amadi nupa mayum na Azmal Elias amusana gi family da karigumba makhal amata pressure pibirakanu haijari isana अरबीद कंटेंट सिंह असिगी मरुइब पाउ खरा असिब पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबिरिबा पुनम पथागचरी चैनल असिन अदमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु नामपो अमगाना थागचरी